ꯃꯑꯣꯡ ꯃꯥꯟꯗꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯉꯛꯂꯗꯨꯅ ꯍꯩꯃꯥ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯄꯨꯔꯦꯜꯅ ꯈꯨꯕꯤꯗ ꯑꯣꯏꯅ ꯇꯣꯡꯉꯒꯦ꯫ ꯅꯨꯡꯁꯤꯅ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯕꯦꯝꯃꯅ ꯑꯃꯨꯛ ꯗꯗꯥꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯄꯨꯔꯦꯜꯅ ꯑꯩꯕꯨ ꯁꯥꯔꯣ, ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯥꯎꯅꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯅꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯒꯠꯅꯅꯤ, ꯅꯣꯡꯃꯅ ꯑꯃꯨꯛ ꯃꯤ ꯍꯥꯠꯅꯤ꯫ ꯃꯆꯥ ꯊꯋꯥꯏ ꯑꯁ ꯅꯣꯡꯃꯈꯛꯅꯤꯕ ꯃꯃꯥ, ꯅꯤꯅꯤ ꯐꯥꯅ ꯍꯥꯠꯆꯔꯣꯏ꯫ ꯕꯦꯝꯃꯅ ꯀꯅꯥꯅꯣ ꯗꯗꯥꯅ ꯍꯥꯠꯅꯤꯡꯉꯤꯁꯤꯅ? ꯄꯨꯔꯦꯜ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯨꯅ ꯕꯦꯝꯃ ꯃꯁꯛꯀꯗꯤ ꯈꯨꯊꯤ ꯑꯃꯅꯤ, ꯅꯨꯄꯤꯅ ꯀꯌꯥꯝ ꯄꯥꯝꯕ ꯁꯛꯇꯥꯅꯤ꯫ ꯆꯨꯝꯅꯗꯒ ꯍꯥꯠꯀꯗꯕ ꯅꯠꯇꯦ, ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯕ꯭ꯂꯦꯗ ꯀꯣꯂꯤꯡ ꯀꯥꯕ ꯑꯃꯅꯅꯦ ꯂꯦꯜꯂꯒ ꯊꯨꯝ ꯆꯥꯏꯁꯤꯟꯒꯗꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯁꯛꯇꯥ ꯆꯦꯟꯕ? ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯐꯖꯕ ꯅꯪ ꯗꯗꯥꯍꯣꯏꯒꯨꯝꯕꯗꯗꯤ ꯀꯌꯥ ꯄꯥꯝꯅꯗꯦ, ꯑꯊꯤꯕ ꯀꯥꯡꯕꯨꯁꯤꯅꯦ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ꯫ ꯑꯗꯨꯒ ꯕ꯭ꯂꯦꯗ ꯑꯊꯧꯕ ꯅꯠꯇꯕ ꯀꯣꯂꯤꯡ ꯀꯥꯕꯅ ꯂꯦꯟꯅꯤ ꯍꯥꯏꯁꯤꯅ ꯀꯩ? ꯑꯩ ꯑꯄꯪ, ꯃꯃꯥ ꯁꯛꯍꯦꯟꯕꯤꯒꯤ ꯃꯆꯥ ꯒꯙꯥ, ꯕ꯭ꯂꯦꯗꯇꯨ ꯑꯊꯧꯕ ꯑꯣꯏꯔꯗꯤ ꯀꯌꯥ ꯅꯥꯔꯣꯏꯅꯦ? ꯀꯣꯂꯤꯡ ꯀꯥꯕꯅ ꯂꯦꯟꯕ ꯌꯥꯕꯣꯏ ꯌꯥꯗꯕꯣꯏ ꯂꯦꯟꯕꯗꯣ ꯃꯐꯣꯟꯒ ꯊꯣꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ? ꯉꯥꯟꯕꯅ ꯑꯩ ꯆꯪꯉꯦꯍꯦ, ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯄꯨꯔꯦꯜ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯥꯡꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯃꯇꯣꯝꯇ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯗꯥꯏꯅꯦꯜꯁꯨ ꯑꯅꯝꯕ ꯃꯇꯝꯗ ꯃꯆꯥꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯍꯥꯏꯕꯤ꯫ ꯏꯆꯥꯁꯅꯥ, ꯃꯃꯥ ꯑꯃꯗꯤ ꯕꯨꯕꯣꯛ ꯄꯨꯄꯨꯒꯤ ꯃꯤꯠꯀꯤ ꯄꯤ ꯇꯥꯅꯅꯕ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯌꯥꯔꯣꯏꯀꯣ? ꯇꯧꯔꯣꯏꯌꯦ ꯄꯄꯥ꯫ ꯗꯥꯏꯅꯦꯜ ꯇꯞꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯁꯦꯟꯅꯔꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ, ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯣꯏ ꯄꯄꯥ, ꯑꯩ ꯇꯥꯇꯣꯟꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯔꯔꯣꯏꯌꯦ꯫ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯌꯥꯗꯦ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯅꯨꯄꯥꯁꯤꯡꯒ ꯅꯨꯄꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥꯈꯩꯗ ꯅꯆꯤꯟ ꯈꯨꯝꯕꯁꯨ ꯌꯥꯗꯦꯀꯣ, ꯃꯈꯣꯏꯕꯨ ꯁꯥꯎꯍꯟꯕꯁꯨ ꯌꯥꯗꯦ, ꯌꯥꯔꯤꯈꯩ ꯊꯦꯝ ꯅꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯍꯣꯏ ꯄꯄꯥ꯫ ꯄꯄꯥꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯄꯄꯥꯗꯒꯤ ꯇꯥꯇꯣꯟꯅ ꯍꯥꯟꯅ ꯑꯗꯨꯝ ꯂꯥꯛꯏꯕꯣ? ꯉꯁꯤꯗꯒꯤꯗꯤ ꯄꯄꯥꯅ ꯍꯥꯟꯅ ꯂꯥꯛꯑꯗꯕꯅꯦ꯫ ꯍꯥꯏ ꯄꯄꯥ, ꯑꯗꯣ ꯄꯄꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯒꯦꯠ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯗꯦꯀꯣ, ꯄꯄꯥ ꯂꯥꯛꯂꯒ ꯆꯪꯂꯛꯀꯗꯣꯏꯅꯤ, ꯑꯗꯨ ꯅꯠꯇꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ꯫ ꯍꯣꯏ ꯄꯄꯥ, ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ, ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯐꯅꯕ ꯈꯜꯂꯤꯅꯤ ꯈꯟꯅ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯄꯥ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯗꯥꯏꯅꯦꯜ ꯇꯞꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯆꯨꯞꯄꯤꯗꯨꯅ ꯆꯪꯉꯣ ꯆꯪꯉꯣ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈꯤ꯫ ꯗꯥꯏꯅꯦꯜ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯗꯨꯅ ꯏꯆꯥꯗꯗꯤ ꯃꯄꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯃꯄꯤ ꯆꯤꯟꯊꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨ ꯏꯆꯥꯁꯅꯥꯗꯗꯤ ꯐꯪꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯏꯆꯥꯁꯅꯥꯒꯤ ꯃꯄꯤ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯁꯅꯥꯒꯤ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯄꯥ ꯑꯩꯒꯤ ꯃꯤꯠꯁꯦ ꯇꯥꯡꯍꯟꯕꯤꯌꯨ꯫ ꯊꯣꯏꯕꯤꯅ ꯆꯪꯂꯛꯄꯗ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯕꯦꯝꯃꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯕꯦꯝꯃ ꯂꯥꯛꯇ꯭ꯔꯤꯕꯣ? ꯂꯥꯛꯇ꯭ꯔꯤꯌꯦ꯫ ꯄ꯭ꯔꯤꯌꯥꯅ ꯅꯨꯄꯤ ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯦ, ꯅꯍꯥꯟ ꯅꯣꯡ ꯅꯤꯅꯤꯈꯛ ꯂꯥꯛꯇꯕꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯊꯣꯏꯕꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯊꯣꯏꯕꯤ, ꯅꯪ ꯑꯁꯦꯡꯀꯤ ꯄꯨꯔꯦꯜ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯕꯣ? ꯍꯣꯏ꯫ ꯕꯤꯗ꯭ꯌꯥ ꯇꯞꯅ ꯊꯣꯏꯕꯤ, ꯏꯇꯩꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯤꯗꯨꯗꯤ? ꯊꯣꯏꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯣꯏꯗꯧ ꯅꯠꯇꯦꯗ, ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯖꯦꯝꯁ ꯐꯥꯍꯧꯔꯦ꯫ ꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ? ꯄ꯭ꯔꯤꯌꯥꯅꯤ ꯀꯩꯅꯣ꯫ ꯕꯤꯗ꯭ꯌꯥꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒ ꯕꯦꯝꯃꯒ ꯈꯛ ꯉꯥꯏꯔꯦ ꯁꯤꯡꯒꯜꯁꯦ? ꯑꯩꯁꯨ ꯑꯣꯏꯔꯤꯀꯣ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯪꯗꯤ ꯀꯨꯏꯔꯔꯣꯏ꯫ ꯀꯩꯕꯣ? ꯀꯩꯁꯨ ꯅꯠꯇꯦ꯫ ꯊꯣꯏꯕꯤꯅ ꯅꯣꯏ ꯑꯅꯤ ꯕꯦꯝꯃ ꯉꯥꯏꯈꯤꯒꯦꯔꯥ? ꯑꯩ ꯆꯪꯉꯝꯃꯒꯦ꯫ ꯄ꯭ꯔꯤꯌꯥ ꯏꯉꯛꯉꯛꯅ ꯀꯩꯒꯤ? ꯕꯤꯗ꯭ꯌꯥꯗꯤ ꯋꯥꯔꯤꯗꯨ ꯈꯪꯂꯕꯅꯤꯅ ꯍꯣꯏ ꯊꯣꯏꯕꯤ, ꯆꯪꯒꯦꯁꯨ ꯆꯪꯉꯝꯃꯣ꯫ ꯄ꯭ꯔꯤꯌꯥꯅ ꯅꯨꯄꯤ ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯝ ꯇꯧꯗꯦ,
ꯁꯨꯝ ꯂꯦꯞꯄꯗꯨ ꯋꯥꯔꯛꯑꯕ ꯋꯥꯔꯗꯤ ꯐꯝꯂꯁꯨ ꯌꯥꯕꯗꯨꯕꯣ ꯑꯁ ꯅꯨꯄꯤ ꯑꯩ ꯆꯪꯅꯤꯡꯂꯦ ꯇꯧꯕꯅꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯝꯃꯣ ꯅꯨꯄꯤ ꯅꯪꯁꯨ ꯌꯥꯎꯒꯦꯁꯨ ꯌꯥꯎꯔꯝꯃꯣ ꯃꯥ ꯃꯇꯣꯝꯇ ꯆꯪꯕ ꯇꯜꯂꯁꯨ ꯊꯣꯏꯕꯤ ꯃꯃꯣ ꯅꯣꯛꯅ ꯌꯥꯅꯤꯗ ꯏꯇꯣꯝꯅ ꯆꯪꯂꯒꯦ ꯅꯪꯁꯨ ꯅꯇꯣꯝꯇ ꯉꯥꯏꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯤꯌꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯆꯪꯉꯝꯃꯣꯀꯣ ꯊꯣꯏꯕꯤꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯒꯦꯠꯀꯤ ꯃꯅꯨꯡ ꯆꯪꯂꯛꯏ ꯕꯦꯔꯦꯟꯗꯥꯗ ꯎꯡꯗꯨꯅ ꯁꯨꯝ ꯆꯠꯂꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒ ꯄꯨꯔꯦꯜꯒ ꯂꯣꯏꯅꯒꯅꯨ ꯇꯤꯟꯅꯒꯅꯨ ꯍꯥꯏꯔꯤꯕꯅꯣ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯍꯪꯖꯩ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯗꯦ ꯗꯥꯏꯅꯦꯜꯁꯨ ꯀꯔꯤꯒꯤ ꯃꯆꯥꯕꯨ ꯄꯨꯔꯦꯜꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯂꯤꯕꯅꯣ ꯑꯈꯪꯕ ꯈꯔꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯒꯅꯤ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯗꯥꯏꯅꯦꯜꯅ ꯁꯥꯎꯗꯨꯅ ꯋꯥꯔꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯔꯦꯜꯒ ꯂꯣꯏꯅꯕ ꯄꯥꯝꯗꯕꯅꯤ ꯅꯨꯡꯁꯤ ꯐꯪꯍꯧꯗꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯂꯣꯝ ꯊꯝꯃꯤ ꯈꯟꯅꯤ ꯑꯗꯨꯕꯨ ꯗꯥꯏꯅꯦꯜꯗꯤ ꯑꯗꯨ ꯅꯠꯇꯦ ꯄꯨꯔꯦꯜ ꯃꯉꯥꯎ ꯈꯔ ꯊꯤ ꯅꯨꯄꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏ ꯃꯤ ꯐꯨꯅꯕ ꯄꯥꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯂꯦꯞꯇꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯩꯍꯧꯔꯝꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯉꯜꯂꯤꯉꯩ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯕ ꯄꯥꯝꯕꯅꯤ ꯗꯥꯏꯅꯦꯜ ꯑꯗꯨꯈꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯥ ꯅꯠꯇꯦ ꯉꯍꯥꯟꯕꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯒꯤ ꯃꯃꯤ ꯇꯥꯔꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯥꯁꯨ ꯃꯥꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯔꯕꯅꯤ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯕꯅꯤ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯟꯅꯨꯡꯗ ꯆꯜꯍꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞꯁꯤꯗ ꯆꯤꯡꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯒꯗꯕ ꯃꯄꯥ ꯑꯃ ꯅꯠꯇꯦ ꯗꯥꯏꯅꯦꯜ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯇꯥꯡꯀꯛ ꯈꯔꯗꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗꯤ ꯈꯪꯕ ꯅꯠꯇꯦ ꯈꯪꯂꯛꯂꯒꯅ ꯁꯥꯊꯤꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯂꯛꯄ ꯈꯪꯕ ꯉꯝꯗꯦ ꯃꯔꯥꯏꯕꯛ ꯊꯤꯒꯗꯕꯗꯤ ꯅꯨꯄꯤ ꯑꯁꯣꯟꯕꯤ ꯃꯥꯅꯤ ꯄꯨꯝꯅꯃꯛ ꯈꯜꯂꯗꯨꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯄꯥ ꯑꯣꯏꯕ ꯃꯥꯅ ꯅꯨꯄꯤ ꯄ꯭ꯔꯤꯌꯥꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯛꯏ ꯄ꯭ꯔꯤꯌꯥ ꯉꯛꯅ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯃꯉꯛꯇꯨ ꯍꯥꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯆꯤꯝꯕꯥꯜꯅ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯍꯥꯏꯔꯛꯇꯦ ꯕꯦꯝꯃ ꯏꯇꯞ ꯇꯞꯅ ꯅꯨꯄꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯊꯣꯏꯕꯤ ꯇꯞꯅ ꯑꯩꯈꯣꯏ ꯄꯄꯥꯅ ꯇꯥꯇꯣꯟꯒ ꯄꯨꯟꯒꯅꯨ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯄꯄꯥꯅ ꯍꯥꯏꯕꯁꯨ ꯌꯥꯅꯤꯡꯉꯤ ꯑꯗꯨꯒ ꯇꯥꯇꯣꯟꯒꯁꯨ ꯕꯦꯝꯃ ꯉꯛꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯄ꯭ꯔꯤꯌꯥꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯕꯤꯗ꯭ꯌꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯊꯤꯕꯒꯤ ꯑꯣꯏꯖꯥꯠꯂꯥ ꯁꯥꯊꯤꯕ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯑꯦ ꯗꯗꯥꯗꯣ ꯅꯍꯥꯟ ꯅꯨꯄꯤ ꯆꯦꯅꯦꯅ ꯆꯠꯈ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯀꯞꯂꯛꯑꯦꯅ ꯆꯦꯟꯗꯕꯤ ꯊꯤꯜꯂꯝꯂꯒ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯀꯩꯁꯨ ꯁꯥꯊꯗꯕꯅꯦ ꯗꯗꯥꯗꯣ ꯃꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯦ ꯄ꯭ꯔꯤꯌꯥ ꯉꯛꯅ ꯑꯍꯥ ꯅꯨꯄꯤꯗꯨꯗꯤ ꯀꯅꯥ ꯕꯤꯗ꯭ꯌꯥꯒ ꯊꯣꯏꯕꯤꯒꯗꯨ ꯌꯦꯡꯅꯩ ꯄ꯭ꯔꯤꯌꯥꯅ ꯁꯤꯔꯦꯗ ꯃꯁꯛꯇꯨꯒ ꯅꯨꯄꯥ ꯊꯣꯛꯄꯗꯤ ꯌꯥꯝ ꯁꯥꯗꯥꯏ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯣꯏꯕꯤ ꯏꯇꯞ ꯇꯞꯅ ꯀꯤꯅ ꯍꯥꯏꯒꯦꯗꯤ ꯈꯟꯕꯅꯤ ꯑꯗꯨ ꯄ꯭ꯔꯤꯌꯥ ꯁꯤꯡꯅꯅ ꯍꯥꯏꯌꯨ ꯅꯨꯄꯤ ꯄꯨꯔꯦꯜꯒ ꯆꯦꯜꯂꯨ ꯍꯥꯏꯕꯗꯨ ꯅꯪ ꯕꯤꯗ꯭ꯌꯥꯅ ꯑꯩꯅ ꯁꯤ ꯊꯣꯛꯅꯤ ꯍꯥꯏꯖꯕꯅꯤꯀꯣ ꯕꯦꯝꯃꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯌꯥ ꯊꯣꯏꯕꯤ ꯅꯪ ꯑꯣꯏꯔꯦ ꯗꯗꯥꯅ ꯍꯥꯏꯗꯣ ꯕꯤꯗ꯭ꯌꯥꯅ ꯃꯥꯅꯦ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯒ ꯋꯥꯒ ꯂꯣꯠꯄ ꯑꯩꯅ ꯅꯠꯇꯦꯀꯣ ꯊꯣꯏꯕꯤꯅꯅꯦ ꯕꯦꯝꯃꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯣ ꯑꯍꯣ ꯀꯣꯏꯅꯕ ꯀꯩꯅꯣ ꯈꯪꯗꯦꯃꯦ ꯀꯥꯏꯗꯩꯅꯣꯗ ꯀꯣꯏꯁꯨ ꯀꯣꯏꯅꯗꯦ ꯏ ꯑꯗꯨꯒ ꯆꯦꯟꯕ ꯑꯗꯨ ꯆꯦꯟꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯂꯛꯑꯣꯅ ꯊꯣꯛꯄꯅꯦ ꯑꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯄꯨꯕꯗꯨꯕꯨ ꯆꯦꯟꯕ꯭ꯔꯣ ꯕꯦꯝꯃꯅ ꯅꯨꯄꯤ ꯅꯪꯅ ꯗꯗꯥꯗ ꯈꯗꯛ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯅꯥꯟꯊꯣꯔꯛꯀꯦ ꯍꯥꯏꯕ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯁꯥꯊꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨ ꯐꯣꯝꯂꯥ ꯄꯥꯟꯕ ꯌꯥꯏꯗꯅ ꯈꯗ꯭ꯔꯛ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯄꯥꯈꯠꯄꯒꯤ ꯀꯞꯄꯗꯨꯕꯨ ꯅꯪꯒꯤ ꯈꯨꯀꯞꯇꯨꯗꯅꯤ ꯗꯗꯥꯅ ꯌꯨꯝꯗ ꯊꯤꯜꯂꯝꯃꯤꯗꯣ ꯃꯇꯨꯡꯗ ꯂꯝ ꯍꯦꯜꯂꯗꯤꯅꯦ ꯊꯤꯜꯂꯣꯏ ꯍꯥꯏꯕꯅꯤꯀꯣ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯗꯥ ꯄꯨꯔꯦꯜꯅ ꯅꯪꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯅꯦ ꯊꯣꯏꯕꯤ ꯃꯃꯣꯟꯒ ꯇꯧꯖꯩ ꯏꯁ ꯅꯣꯛꯏꯀꯣ ꯃꯤꯗꯤ ꯅꯣꯛꯇꯦꯆꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯈꯤ ꯑꯗꯣ ꯅꯪꯅꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯅꯨꯡꯁꯤ
ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯂꯩꯕꯗꯤ ꯉꯝꯃꯣꯏ ꯏ ꯀꯩꯒꯤ ꯄꯄꯥꯅ ꯌꯥꯗꯕ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯑꯕꯣꯛꯁꯨ ꯀꯞꯅꯤ ꯄꯨꯄꯨꯁꯨ ꯀꯞꯅꯤ ꯑꯗꯨꯒ ꯃꯃꯥꯁꯨ ꯕꯦꯝꯃ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨ ꯅꯪ ꯐꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯗꯗꯥꯅ ꯑꯗꯨ ꯄꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯑꯩꯅ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯐꯨꯍꯟꯁꯦ ꯑꯗꯨꯒ ꯂꯣꯀꯞꯇꯒ ꯊꯝꯁꯦ ꯕꯤꯗ꯭ꯌꯥꯅ ꯑꯗꯨꯒ ꯏꯁꯤꯡꯒ ꯍꯩꯔꯒ ꯐꯨꯅꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯄꯄꯥꯗꯒ ꯍꯥꯏꯔꯔꯣꯏ ꯃꯇꯧꯗꯨꯗ ꯄ꯭ꯔꯤꯌꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯏꯕꯤꯗ ꯀꯣꯟꯗꯨꯅ ꯑꯗꯨꯛ ꯅꯨꯡꯁꯤꯔꯒ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯊꯝꯃꯤꯅꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯏꯀꯥꯏꯕꯒꯤꯅꯤ ꯕꯤꯗ꯭ꯌꯥꯅ ꯑꯗꯣ ꯕꯦꯝꯃꯁꯨ ꯀꯟꯐꯥꯔꯝ ꯇꯥꯔꯅꯤ ꯀꯩꯕꯣ ꯈꯪꯅ ꯈꯪꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯝꯗꯦ ꯄ꯭ꯔꯤꯌꯥ ꯃꯤꯆꯤꯒ ꯊꯛꯈꯠꯇꯨꯅ ꯃꯣꯂꯤ ꯃꯣꯂꯤ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯕꯦꯝꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕꯣ ꯗꯥꯕꯣꯏ ꯇꯨꯕꯣꯏꯗꯣ ꯄ꯭ꯔꯤꯌꯥ ꯉꯛꯅ ꯀꯩꯅꯣ ꯅꯨꯄꯤ ꯗꯥꯕꯣꯏ ꯀꯧꯗꯥꯏꯅꯦ ꯑꯗꯨꯒ ꯇꯨꯕꯣꯏ ꯍꯥꯏꯗꯨꯅ ꯀꯩ ꯇꯥꯇꯣꯟꯅ ꯁꯥꯎꯋꯦ ꯁꯦꯁ ꯂꯣꯟꯅ ꯂꯣꯟꯅ ꯊꯤ ꯅꯩꯔꯝꯃꯤꯀꯣ ꯃꯤꯗꯤ ꯁꯤꯗꯕꯨ ꯀꯣꯏꯅꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕꯣ ꯀꯣꯏꯅꯗꯦ ꯍꯥꯏꯕꯅꯦ ꯕꯦꯝꯃꯅ ꯑꯃꯨꯛ ꯅꯨꯄꯤ ꯅꯪ ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯈꯟꯕꯗ ꯕꯤꯗ꯭ꯌꯥꯁꯨ ꯉꯔꯥꯛꯄꯤꯗꯧꯅ ꯂꯥꯛꯈ꯭ꯔꯅꯤꯗꯣ ꯁꯣꯏꯔꯔꯣꯏ ꯌꯥꯔꯤꯆꯣ ꯄ꯭ꯔꯤꯌꯥꯅ ꯅꯨꯄꯤ ꯑꯩꯕꯨ ꯍꯩꯖꯧ ꯍꯥꯏꯔꯗꯤ ꯄꯨꯔꯦꯜꯒ ꯀꯧꯅꯕꯅ ꯐꯅꯤꯀꯣ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯥꯈ꯭ꯔꯗꯤ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯊꯤ ꯇꯧꯗꯨꯅ ꯃꯇꯝ ꯍꯧꯈ꯭ꯔꯦ ꯁꯨꯇꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯅꯨꯄꯥꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ ꯀꯣꯂꯦꯖꯇꯒ ꯆꯠꯇꯈꯩ ꯉꯁꯥꯏꯗꯒꯤ ꯊꯧꯑꯣꯏꯅ ꯉꯥꯏꯔꯤꯕꯅꯤ ꯅꯨꯄꯤ ꯃꯔꯤꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯪꯈꯤ ꯄꯨꯔꯦꯜ ꯏꯉꯉꯛꯅ ꯑꯣꯏ ꯃꯁꯤ ꯆꯥꯅ ꯅꯨꯡꯁꯤꯗꯦꯅꯦ ꯕꯦꯝꯃꯅ ꯗꯗꯥ ꯊꯣꯏꯕꯤꯅ ꯂꯩꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯏꯇꯦ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯑꯣꯏꯔꯝꯅꯤꯌꯦ ꯄꯨꯔꯦꯜꯅ ꯅꯨꯡꯁꯥ ꯁꯥꯕꯒꯤꯔꯅꯦ ꯑꯍꯨꯝꯗꯨ ꯈꯨꯝꯕ ꯑꯃꯨꯛ ꯉꯝꯗꯦ ꯄꯨꯔꯦꯜ ꯆꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯧꯔꯣ ꯕꯤꯗ꯭ꯌꯥꯅ ꯏꯇꯦ ꯊꯣꯏꯕꯤꯗꯣ ꯇꯦꯟꯖꯥꯗꯨꯗ ꯇꯨꯕꯣꯏ ꯀꯥꯔ ꯑꯃꯨꯕꯗꯒꯤ ꯌꯥꯝ ꯅꯥꯟꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯥꯞꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯇꯨꯕꯣꯏ ꯇꯨꯕꯣꯏꯅ ꯑꯩꯒ ꯍꯟꯈ꯭ꯔꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯃꯇꯥꯡ ꯆꯥꯔꯦ ꯑꯗꯩꯗꯤ ꯄꯨꯔꯦꯜ ꯏ ꯀꯥꯔꯛꯏ ꯊꯣꯏꯕꯤꯁꯨ ꯇꯜꯂꯤ ꯍꯥꯏꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩ ꯇꯨꯕꯣꯏꯅ ꯂꯥꯛꯑꯣꯅꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯅꯣ ꯍꯥꯏꯕ ꯉꯝꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯩꯗꯤ ꯅꯨꯄꯥꯗꯨꯁꯨ ꯆꯥꯎꯅ ꯊꯣꯏꯕꯤ ꯀꯤꯅ ꯌꯦꯡꯂꯛꯏ ꯇꯨꯕꯣꯏꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯔꯦꯜꯗ ꯍꯥꯏꯔꯞ ꯆꯤꯡꯂꯞ ꯌꯦꯡꯂꯝꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯗꯤ ꯏ ꯀꯥꯅ ꯌꯦꯡꯍꯧꯔꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯏꯔꯥꯏ ꯂꯥꯏꯅ ꯅꯥꯟꯊꯣꯛꯈꯤꯕ ꯈꯪꯅꯤ ꯄꯨꯔꯦꯜ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯎꯠꯀꯦ ꯁꯟ ꯑꯃꯣꯝ ꯃꯥꯟꯕꯤ ꯅꯪꯅ ꯀꯥꯏꯗ ꯆꯦꯟꯗꯧꯔꯦ ꯍꯟꯗꯛꯇꯤ ꯀꯞꯀꯦꯔꯥ ꯂꯥꯎꯒꯦꯔꯥ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯪꯅꯦꯕ ꯑꯩꯅ ꯁꯨꯝ ꯀꯞꯄ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯁꯤꯗ ꯍꯟꯗꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯁꯟ ꯑꯃꯣꯝꯅꯤꯅ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯍꯣꯃꯣꯔꯥꯏꯁꯤ ꯌꯥꯝ ꯄꯥꯝꯃꯤꯅꯤꯅꯦ